Ahanba magdada channel asige maikaidagi Mayambu Taramna ookchari. Ngasisu aigi ETA LAIPHIDIBI mga suba tangka amu puduna laksari. Asumna thambawudu imungduda madomta hanna yingbinaba kanasu laitana laimai aduda taduna leri. Madugi matung asomdasu ibohal na masada thambawudu garino ama tawkre haibagi samindi mangundasu phanglamai. Adubu numidangi matamnina haying oina jatlage haiduna laikhirami. Asumna no ngalabada laikai ahal laman khara thambawgi fattaba lizat sajat singadu khanglakpa matamda mahakpu tanthokrasi haina lepkiba laikai miyoi khara adu thambawgi yumda laktuna thambawbu khun asidagi lapna chatkinaba hairurasi haina laami. Adubu yumado thongdu ihak hangtuktuna lerami. Matam aduda lakliba miyoising adu sumang aduda leptuna leriba mayam adugi maraktagi amana thambawbu kauduna hairae. Hota thambo bulai tabro mapanda muta thokpiro warim ta sanase adubu kanasu kumlakhidri asumna ahumarira hanjan kaurabaso kada amatana kumlaktraba adudadi lakliba miyoising adu thambogi imungda changduni yenglambi asumna makhoina yum adugi kasingda sum changlaktuni yenglakpa matamdadi thambawdu laimaida upsindana magi lai sanafam ka aduda taduna leramli. Madu ubada miyoy singa do kamprek hek khangladuna sasat hainari. Sidi ta thambau natro. Manida. Asana miyoy singa do imungdagi lauraduna thambau sire hairaklammi. Yam thazadaba maongda imungdagi hairakliba wado mapanda lehoriba miyoy sing aduna su taraduna imungdo loina sinsilaktuna thambaubu yenglammi. Aduga ka adusu pumba yamna namthiba madam ama phaurakli. Asumna imungda sangduna leiriba miyoising aduna thambawna leiramliba ka adugi akoibada sum yenglakpa matamdadi natai saba posak amata leiramdi sa nga kayagi saru sarang ngakta pungchai hek saiduna leiramli. Adugumlaba hek yengkhibada isada hainadaba pokpa matau adu ubada ka aduda leiriba miyoising adu machin mensinduna leinari. Aduga mafam aduda mai hawbagi potlam kaya amasu leirami. Aduga amukso I akangwa tairaba thang amagasu taduna lerami. Madugi hek manaktana musin muba upu macha amasu lerami. Madudagi hausakti mayak sengna khangba ngamli. Thambawse mina hainabadu loina chumle haina. Asamna miyoi khara thaduna ibohalmu kawba chathankri. Maramdi laitingi thabak haibasidi amaibagi mathauni aduna ibohalbu kawruso haina thakibani. Aduga somdaso ibohaldo mapi hongba loiraduna thabo hoida chatluge haina thoraklami. Matab aduda thongalomda pakhang bacha ani ahum khonglei thuna chansilakpaduda ibohalge mana yausilaktuna karigumba wafum khara thairammi. Asumna pakhang masasing aduga ibohalga loinena thabo hoida laammi. Ngihaki matungda ibohal hoisu thabo hoida yauri. Aduga ibohalsu hek yaurapaga thambogi manakta saglai. Aduga leiramliba miyoising aduna so ibohalda hairammi. Amaiba ibohal nagi marup thambawna taramliba thabak ase afaba amata nati. Aduna laikai asida awa ana tadanaba nangna amukta laigi liram ten kidilamse mafam chana amukta khandok khaidoktuna leitanadrabadi yararoi. Asamda laikai gi miyoi khara satuna tharogi mapamda su pawodo tamduda khangalami. Madugi matung tharogi mama mapa amadi machanapa sanatomba du loruraba matungda mapagi mathau mangamdo pangthoklammi. Asumna thambawgi mathau mangam loina pangthokpa loiraba matungda imung ado sitok sentoktuna amaibana lai khurumlammi. Aduga thambawna hinglingai matamda sizinaramba mahiga yauraba upu adusu mapanda thangdoroktuna upu adugi manungda yauriba laireksing adu laktolaga ibohalna yenglammi. Matam aduda ibohaldo masada swai hek lawi. Maramdi thambawna sizinaramliba laison tison asidi afaba amatasu oiramdri masada masana kihanba phawanba laison pau sizinarami. Aduna thambawdo masana tawjarobagi papki matung inna masagi mamida khangduna ibohalgi pendaba nungaitaba mayam adugi laman khumlakpa oina mahi thazilakpaga mapa sana kiduna thambawso manung matam sadana sikhibani. Asumna ibohalso magi haijaba mahai khara aji sizinaduna imungda lairiba tinmu laimu amadi yenekha yengunda kochen senduna lairiba
saroi ngaroi sing ado loina hoiraktuna kha maikai tamna hoidokirami madugi matungda kwak jatra numita leiba khoizu laikham khara amasu patra amada haptuna mai thaduna imungi kasin ko ya khudingi sangduna haidoklami madugi matungda ibohal mana tawriba thabak ado loiraba matungda makhon masado sengna hamlaga manam nusiraba mikungna saba duk amade candle na chingba thanduna lining thau chana mahida leiriba ka adugi manungda changlaktuna madugi hek mamangda phamlaga nahan makai thambogi niyom kairaba laigi laison aduda leibangam draduna mapan thokraba ipa ibungo lining thau sana mahibu phampham langda kausinduna laigi lairon sonduna yum amagi niti niyom kaidana irat thoniram ibohalda tawribado leikaigi miyoi kayanaso loina uribani aduna maso yam seksena hona zarami aduga amarom da sikraba mama mapa anigidi araibani maina tumna saktuna ud on khrabani awa ana karimata khangdrabani na adubole horiba machanupa asidi piklingai matamda mamagi mapamda leirabaso hayang sauralaba matamdadi migi yumda asum leiba yaroidabani na mama amadi mapa anina thambiramba chaukraba yum asida leigadoribani aduna sana tombagi khalaga ibo halnane tiniyum chumna thaba khudima pangthoklami asumda matam khara haukraba tungda nongma thambo hoigi leikaigi miyoi khara amari laktuna thambo hoigi imungda ngarang ahing angak ama kapagi khonjal tai haiduna pau tamlai matam aduda ibo halso mana tawkhiba laigi thabak aduda kari asoiba leiduna maram sadana angang kapayabra haiduna ayu anganba matam aduda miyoi kharaga loinana thambo hoida lai asumna ibo haldo imungda sanglaga amu koyeng yenglami adubo kari mata fatanungda tawrokpa yabagi mamidi amata uramdi asumna ibo halso yum adogi yana khalu khada satuna amadi imung manunggi akoiba sing adu kumna yenglami matam aduda yamna thajadada ibo halgi masara tu khyawlawnu chungkhiba phawrami maduna takpadi imung asida karigumba posak amadi leiri haina taklibani matam aduda kwakso lak tuna khonglai asumna ibo haldo amu nauna laigi lai sunson ba horai matam aduda thabongna lai sanarakkhibagi ka adugi mathakta serang khaw amagi manungda LAIPHIDIBI anikhak malko adu thidoktuni yawraga leirambadu urai asumna ibo halna LAIPHIDIBI ani do loktharega manakta thalami adu asumna hangrakli hai LAIPHIDIBI karino ni nakhoi anida ahing athingbada kapi hairisibo nakhoibu kapagi matamse irai he leitradawna ahing nongai chabu aduda kaplidubu kari nongaitrage kari naning thongdrage ado fare hojikdine haukhri aduna ne naron chumla uko natrabdi uredana aigi inakta leiriba thangsang asina ne nagina thwaido logadabani tamadada longni hiptuna leiribi LAIPHIDIBI aniyado nofei tawraga ibo halda yengai matam aduda ibo halda khara piktak tawba LAIPHIDIBI ado pairaga hairaklami hojikti nakhoisune mafam asida leiba yadri aduna nakhoigine thawai nami asi aina lokthogage ko matam amada aigi itaw thambongne mathau maram khangda hapkiba nakhoi anigi thawai miret ase nambu taibong miga loinaduna leiba yadi ko aduna aina piriba sakthak ase saraga da koiso nahan phamda hankro nati phamda tekro miga laiga naknaba yadi sagonaba yadi do asi haduna ibohalda masinda laison khara son bahora adubu LAIPHIDIBI adugi thawai mirel ado lokthopangam khidri matam aduda ibohalna thabak ase manangam larai haiba khangladuna LAIPHIDIBI adugi thawai mirel ado mingonda ayet apan pidaba asumna amukaso hangrai he LAIPHIDIBI aina nangi thawai mirel ase lokthopangam dri kamdawni sidi aduba thamongna pairiba LAIPHIDIBI aduda hapliba thawai mirel adudi asengba taibang migi thawai mirel ni aduna madi thoidona fataba oiramdi aduna nofei tawna adumag yenglai asumna ibo halna matung onthokuna famlingai jerak aduda kadomdagino khangde ibo halgi makutta tap laktuna khangpai silai matam aduda ibo halso menban tadana khanglaw rakirami adubu magi manakta leiriba maru kokli ko tawrabi LAIPHIDIBI aduda ibo halgi makutuda magi maya aduna kana sikhatlami haibadi thambona maru kokli tawraba LAIPHIDIBI aduda hapliba thawai mirel adudi
afaba thawai mirel natti tinmu laimu fataba kayagi thawai mirel ni aduna madi soidana mi selakpa yabagi maongda leiri matam aduda ibohol so masada thoina ngangningai oiramde maramdi ufulgulaba thabak adu ibohol na marakta mana laigi thorang tawba chatpa matamdasu thengnabasu yaurami aduna maru kokli tawraba LAIPHIDIBI ado makutna bara paisendura sat chingkhatlaga makhongduna nesendura thanami adum phina saba LAIPHIDIBI oirabasu thambawna fataba lairul kaya sonduna mathong maram khangda mahaki thawai mirel aduna maram oiraga haujikti afaba maong matau amata ulaktri haibadi mamangagi matamda phawraba amaiba kaya lerami adugumlaba aphawba amaiba sing adugi leifaw kauthokutuna wari sanaba ngamlami aduna ibohalso adugumlaba aphawba amaiba amagi manai oirubana hiram khudimakta mai paktura lakhibani adubo ngasigi batau asidi thambongna nyong kaina tawramba thabak oibana niyamadu chumna handoklaga LAIPHIDIBI gil thawai mirel ado lauthokadabaduso maso makok ngauri kaidosigi haina khalubada asamna ibohaldo tongan ba mahi makhal kaya ama sijinaduna phanakan hodarami adubo upai laikhidri asumna numito ibohal LAIPHIDIBI adugi thawai mirel sing ado lokthokpa ngamdrabaso LAIPHIDIBI aduna mingonda soktanaba akanba mahai kya sijinaduna thamlabani lekai gi miyoi sing aduda thokliba thodok adugi maramda chawrakpa khradi hairami ibohal gi wado lairiba miyam aduraso thajaba amadi thajadaba anigi langdai da wakal do sarang narami madugi matongda ibohal mayumda halaktuna magi nupida wari kya tamlami mahakso chak esing saraga ngai haktang pothagi haiduna potharami adubu laibak thibadi ibohal sumaraibak thiba haiduni numit adugi ahingdagi horaga masado anaba horaklami mamit el ushinbaga magi mamita natai saba amata hit uraktri masamana pharabi mamit laubi natai sadaba phiron set sabi maungi masak oirabi nupi saktamda mathong maram khangdaba kayasu uraduna ibohol mamit ushilo haiba yadri asumna madugi matung tarakpada ibohol thambo hoida chatpangam khidri tasingna mahak anaba haibado oirakli aduna masana masabo layeng zaduna nomit kayani laiki adubu masado ipa phagal o haibadi yakhidri tasengna ibohol sto thambogi mayumda saroingaroi tanthokpa matam aduda lai ongnakhibani adubu ibohol masaso khangjakhidi maramdi thambongna fatabadagi masagi mayumdo masabakna thamai sanki maram adu laibana ibohol naso yum adugi manongda lai ongnakhibado ma masasu khangjaba ngamjakhidi asamna thambogi imung ado ibohol naso fajana laigi thoromdo loisendabida thamkhrami ibohol masado karisto tawraktaba oirabadi laigi thoromado mafam sana loisilambasу yabani adubu isornadi magi laibakta nangdi sithou nangdi sitau haiduna haktuda thamkhraba laibaki nongdom khol oiduna ibohol imungdagi mapan phauba thopangam khidri adubu matamgi khongloi matung inna sanatomba sonong mandongbagi sumsum saukhlaktuna ngasidi mayum makai panbagi matam oirakli aduna asukkuiba matam asi sanatomba so nongmata mayumda laktu yengsinkhidabani adubu mamagi mapam lamdamgi myoising aduna mabu lairik laiso matik sana tamhanduna sanatombabu lohonglasi aduga yum aduda leinanaba tawro haiduna takpirami asumda haujikti sanatomagi mayumado mayam sangduna ningthina sejin sanjin tawduna ahanba yum amagumna fazana sem sari aduga lekaigi myoising so masagi mathauna hena lumda khankhibana asina maram oiraga thambaugi imungda thokiba thaudosing adu nongmagi kauthokiduna ngasidi pungkau kaukri aduba sanatomba lohongba matam aduda makhoisu asoba thaudang kaya lauduna miyamangda sang tadana sanatombabu lohongkhirami asuna sanatomba su lohonglaba matungda magi nupi leirangna nongma makhoigi imungda leiba ka amagi manungda sangdana waisis senge haina tawruba matamda sereng khaw amada LAIPHIDIBI anikhak yauduna leibadu urangki aduba leirangso magi wakalda fataba amata kanjiludana LAIPHIDIBI adu lauthoklaga sengna samthoklaga magi upuda haptuna thamki adubu matam adudadi LAIPHIDIBI aduna thoidokna makhoigi imung asi tamnabi khotnabi
ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯂꯩꯔꯥꯡꯁꯨ ꯊꯥ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯩꯔꯥꯡꯁꯨ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯕꯨ ꯐꯪꯖꯈꯤ ꯑꯗꯨꯒ ꯇꯝꯐꯥꯅ ꯃꯈꯣꯡ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗꯨ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯝ ꯌꯥꯎꯔꯤꯕ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯂꯥꯏꯐꯤꯗꯤꯕꯤ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯂꯧꯗꯨꯅ ꯄꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯞꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯖꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯇꯝꯐꯥꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯅ ꯉꯁꯤ ꯇꯝꯐꯥꯅ ꯆꯍꯤ 5 ꯁꯨꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯐꯩ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥ ꯈꯔ ꯆꯥꯎꯔꯛꯂꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯍꯟꯗꯕ ꯌꯥꯗꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯔꯥꯡꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯊꯝꯍꯧꯈꯤ ꯑꯁꯨꯝꯅ ꯇꯝꯐꯥ ꯁ꯭ꯀꯨꯜ ꯉꯥꯏꯍꯥꯛ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯣꯕ ꯄꯝꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯍꯣꯏꯅꯁꯨ ꯈꯪꯗꯕꯒꯤꯅꯤ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗꯤ ꯇꯝꯐꯥꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯈꯪꯗꯕ ꯈꯛꯇꯅꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯉꯥꯡꯗ ꯎꯠꯂꯛꯏꯕ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯔꯒ ꯇꯝꯐꯥꯅꯁꯨ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯔꯥꯡꯅꯗꯤ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯃꯊꯟꯇ ꯁꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯣꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯗꯨꯒ ꯂꯩꯔꯥꯡꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯌꯥꯝꯈꯤꯗꯨꯅ ꯃꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯁꯨꯡꯂꯧ ꯂꯧꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯇꯝꯐꯥ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤ ꯑꯩ ꯂꯣꯠꯂꯒꯦꯀꯣ ꯅꯪ ꯑꯩꯕꯨ ꯊꯤꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯁꯤꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤꯅꯦꯅ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯇꯝꯐꯥꯗꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯑꯝꯃꯤ ꯑꯌꯥ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯩꯅ ꯁꯤꯗ ꯂꯣꯠꯂꯤꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯣ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗꯦ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏꯕꯅꯣ ꯈꯜꯂꯛꯏ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯃꯃꯥꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤꯁꯦ ꯌꯥꯝ ꯁꯤꯡꯖꯥꯠꯅꯤꯉꯣ ꯑꯩꯅ ꯂꯣꯠꯄꯁꯦ ꯃꯥꯅ ꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯅ ꯃꯉꯣꯟꯗ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯛꯈꯤꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯈꯤꯕꯅꯤ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯅꯍꯥꯟꯋꯥꯏ ꯅꯣꯏꯒꯤ ꯅꯀꯨ ꯏꯕꯨꯡꯉꯣꯅꯅꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅꯅꯦ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗ ꯅꯀꯨ ꯏꯕꯨꯡꯉꯣꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯇꯕꯗꯒꯤ ꯃꯁꯥꯗꯅꯦ ꯇꯦꯡꯕꯥꯟꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ ꯑꯃꯨꯛ ꯐꯥꯈꯤꯕ ꯏꯁꯩꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯉꯤ ꯍꯥꯏꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯒꯗꯣ ꯃꯇꯣꯝꯗ ꯊꯥꯗꯣꯛꯂꯒ ꯊꯝꯒꯅꯨꯀꯣ ꯀꯅꯥꯅ ꯈꯪꯅꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯂꯥꯛꯇꯨꯅꯅꯦ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯥꯡꯗꯣ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ
ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯑꯁꯦꯡꯕꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯏꯇꯥ ꯂꯥꯏꯊꯤꯕꯤꯁꯦ ꯏꯆꯥꯕꯨ ꯀꯦꯀꯨ ꯐꯣꯡꯕ꯭ꯔꯅꯦ? ꯐꯣꯡꯉꯦ ꯃꯃꯥ, ꯃꯥꯁꯦ ꯌꯥꯝ ꯁꯤꯡꯗ꯭ꯔ ꯃꯃꯥ꯫ ꯂꯩꯔꯥꯡꯗꯣ ꯍꯥꯟꯅꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯑꯁꯤ ꯂꯧꯔꯒ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤꯒꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯇꯝꯐꯥꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯃꯤꯠꯇꯨꯒꯤ ꯍꯧꯔꯒ ꯂꯩꯔꯥꯡ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯇꯝꯐꯥꯗꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯎꯄꯨ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯀꯥꯏꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨ ꯂꯥꯏꯐꯤꯗꯤꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯄꯥꯏꯍꯟꯕ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯑꯁꯨꯝꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯩꯔꯥꯡꯒꯤ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤꯅ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯔꯨ ꯀꯣꯛꯂꯤ ꯇꯧꯔꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯉꯁꯥꯏ ꯇꯝꯐꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯝꯐꯥꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯁꯤ ꯅꯣꯡꯃꯇ ꯃꯔꯨ ꯀꯣꯛꯂꯤ ꯇꯧꯔꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯥꯗ ꯇꯥꯈꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯝꯐꯥꯒꯤ ꯃꯇꯥ ꯂꯥꯏꯐꯤꯗꯤꯕꯤꯗꯧꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯦꯡ ꯑꯣꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯂꯩꯔꯥꯡꯕꯨ ꯀꯤꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯩꯔꯥꯡꯅ ꯆꯪꯂꯛꯀꯗꯕ ꯃꯄꯥ ꯑꯗꯨꯗ ꯃꯥꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯁꯨ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯩꯔꯥꯡꯅ ꯂꯪꯊꯣꯛꯈꯤꯕ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯇꯥ ꯇꯝꯐꯥ, ꯅꯇꯥ ꯑꯩꯗꯤ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯦ, ꯅꯪ ꯑꯩꯕꯨ ꯀꯜꯂꯔꯣꯏꯗ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯃꯃꯪ ꯃꯍꯥ ꯑꯣꯏꯅ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯂꯥꯏꯐꯤꯗꯤꯕꯤ ꯑꯗꯨꯅ ꯀꯧꯔꯛꯏ꯫ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯟꯁꯤꯜꯂꯒ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯅꯣ? ꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ, ꯏꯆꯥꯒꯤ ꯂꯥꯏꯐꯤꯗꯤꯕꯤꯗꯣ ꯂꯩꯈꯤꯕ ꯄꯄꯥꯅ ꯊꯝꯖꯤꯟꯕꯅꯤ꯫ ꯇꯝꯐꯥꯅ, ꯅꯠꯇꯦ ꯄꯄꯥ, ꯑꯗꯨꯕꯨꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗꯅꯦ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯐꯤꯗꯤꯕꯤꯗꯣ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯂꯩꯔꯤ, ꯃꯥꯕꯨ ꯀꯜꯂꯣꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯂꯪꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫